ꯁꯣꯝꯗꯅ ꯆꯨꯡꯁꯦꯟꯕꯤ ꯊꯣꯛꯂꯛꯄꯗ ꯈꯗ꯭ꯔꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯏ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯨꯡꯁꯦꯟꯕꯤꯅ ꯌꯥꯅꯕ ꯆꯠꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯆꯨꯡꯁꯦꯟꯕꯤ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯈꯗ꯭ꯔꯥꯛꯄ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ "ꯅꯨꯡꯁꯤꯕꯤ", ꯆꯨꯡꯁꯦꯟꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯗ꯭ꯔꯥꯛꯄꯗ ꯌꯦꯡꯂꯛꯏ꯫ ꯈꯗ꯭ꯔꯥꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ "ꯀꯩꯗꯧꯔꯒꯦ, ꯋꯥꯔꯕꯣ? ꯒꯥꯔꯤ ꯁꯥꯡꯅ ꯇꯣꯡꯂꯛꯄꯦ", ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯀꯣꯟꯕꯤꯗꯨ ꯇꯧꯒꯦ ꯇꯧꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯈꯔ ꯍꯟꯗꯣꯛꯅ "ꯇꯥꯃꯣ, ꯆꯨꯝꯅ ꯐꯝꯕꯤꯌꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ", ꯈꯗ꯭ꯔꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯁ ꯀꯩꯝ ꯇꯧꯔꯣꯏ, ꯅꯪ ꯑꯩ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ", ꯆꯨꯡꯁꯦꯟꯕꯤ ꯈꯔ ꯍꯟꯗꯣꯛꯂꯒ "ꯇꯥꯃꯣ, ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯐꯖꯕ ꯃꯥꯜꯂꯦ, ꯆꯠꯂꯒ ꯑꯣꯏꯅ ꯌꯦꯡꯁꯦ", ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯆꯨꯡꯁꯦꯟꯕꯤ ꯐꯠ ꯍꯧꯒꯠꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯏꯀꯥꯏꯈꯥꯡꯗꯒꯤ ꯅꯣꯛꯁꯤꯟꯅꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯛꯏ꯫ ꯈꯗ꯭ꯔꯥꯛꯄꯅ "ꯅꯨꯡꯁꯤꯕꯤ, ꯅꯪ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ?" ꯆꯨꯡꯁꯦꯟꯕꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯑꯒ "ꯇꯥꯃꯣ, ꯅꯣꯡꯗꯣꯟꯊꯛꯇ ꯊꯣꯛꯄ ꯊꯥꯁꯦ ꯌꯦꯡꯕꯗꯤ ꯌꯥꯕ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯒꯦꯗꯤ ꯐꯪꯗꯕꯅꯦ", ꯈꯗ꯭ꯔꯥꯛꯄ ꯈꯔ ꯆꯪꯁꯤꯟꯅ "ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯔꯣ?" ꯆꯨꯡꯁꯦꯟꯕꯤ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ "ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯇꯥꯃꯣꯗꯩ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ", ꯈꯗ꯭ꯔꯥꯛꯄ ꯈꯔ ꯆꯪꯁꯤꯟꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ?" ꯆꯨꯡꯁꯦꯟꯕꯤ ꯈꯗ꯭ꯔꯥꯛꯄꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ "ꯇꯥꯃꯣ, ꯃꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯂꯒꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠꯇꯨꯕꯨꯅꯦ ꯃꯌꯥꯝꯅ ꯌꯥꯅ ꯑꯩꯕꯨ ꯇꯥꯃꯣꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ꯫ ꯃꯗꯨꯒꯤ ꯃꯔꯝꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ꯫ ꯄꯩꯁꯥ ꯄꯥꯏꯕ ꯅꯈꯣꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯈꯤꯕ ꯌꯥꯏ꯫ ꯁꯃꯥꯖ ꯑꯁꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯗ ꯆꯤꯡꯂꯤꯕ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕꯒꯤ ꯂꯩꯏ ꯑꯁꯤꯗꯒꯤ ꯑꯩ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯂꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯈꯗ꯭ꯔꯥꯛꯄ ꯊꯃꯣꯏꯗꯗꯤ ꯆꯨꯡꯁꯦꯟꯕꯤꯗꯨ ꯍꯥꯠꯇꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯆꯨꯡꯁꯦꯟꯕꯤꯕꯨ ꯃꯥꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯊꯦꯝꯂꯛꯏ꯫ "ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ?" ꯆꯨꯡꯁꯦꯟꯕꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ "ꯇꯥꯃꯣ, ꯑꯕꯣꯛ ꯃꯁꯥ ꯉꯝꯍꯧꯗꯦ, ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ", ꯈꯗ꯭ꯔꯥꯛꯄ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯇꯞꯊꯗꯨꯅ "ꯍꯣꯏ, ꯆꯠꯂꯁꯦ", ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯀꯥꯈꯠꯂꯕ ꯃꯇꯨꯡ ꯈꯗ꯭ꯔꯥꯛꯄ ꯆꯨꯡꯁꯦꯟꯕꯤꯕꯨ ꯑꯃꯨꯛ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯈꯗ꯭ꯔꯥꯛꯄ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ATM ꯀꯥꯔꯗ ꯑꯃ ꯁꯠꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯨꯡꯁꯦꯟꯕꯤꯗ ꯄꯤꯔꯛꯏ꯫ "ꯁꯦ, ꯑꯕꯣꯛꯀꯤ ꯍꯤꯗꯥꯛ ꯂꯩꯕ ꯀꯩꯀꯩꯅꯣ ꯃꯇꯦꯡ ꯑꯣꯏꯅꯔꯣ, 10 ꯂꯥꯈ ꯍꯦꯟꯅ ꯌꯥꯎꯔꯤꯕꯅꯤ." ꯆꯨꯡꯁꯦꯟꯕꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯈꯗ꯭ꯔꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯃꯣ, ꯑꯗꯨꯝꯕ ꯑꯩ ꯂꯧꯖꯔꯣꯏ, ꯋꯥꯔꯧꯕꯤꯅꯨ", ꯈꯗ꯭ꯔꯥꯛꯄꯅ "ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯂꯧꯁꯤꯜꯂꯨ", ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ "ꯑꯩꯅ ꯇꯥꯃꯣ ꯅꯨꯡꯁꯤꯕꯁꯨ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ, ꯇꯥꯃꯣꯁꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ꯫ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯕ ꯂꯧꯗꯕ ꯃꯃꯜ ꯂꯦꯞꯄ ꯑꯩ ꯄꯥꯝꯗꯦ꯫ ꯐꯔꯦ, ꯇꯥꯃꯣꯁꯨ ꯐꯖꯅ ꯆꯠꯄꯤꯌꯨ." ꯈꯗ꯭ꯔꯥꯛꯄ ꯆꯨꯡꯁꯦꯟꯕꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯝ ꯂꯩꯇ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ "ꯐꯔꯦ, ꯑꯕꯣꯛꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯣ." ꯆꯨꯡꯁꯦꯟꯕꯤ ꯀꯨꯝꯊꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯒ "ꯇꯥꯃꯣꯁꯨ", ꯆꯨꯡꯁꯦꯟꯕꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄ ꯆꯨꯡꯁꯦꯟꯕꯤꯅ ꯆꯪꯈꯤꯕꯗꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ "ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯅ ꯐꯖꯩ ꯅꯪꯁꯦ, ꯐꯩ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯗꯅ ꯈꯛ ꯇꯣꯛꯀꯗꯕ ꯈꯗ꯭ꯔꯥꯛꯄ ꯅꯠꯇꯦ꯫ ꯅꯪꯅ ꯐꯅ ꯁꯤꯡꯂꯕꯁꯨ ꯈꯗ꯭ꯔꯥꯛꯄ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ." ꯁꯅꯥꯃꯇꯨꯝ ꯁꯣꯝꯗ ꯃꯄꯥꯗ ꯋꯥ ꯍꯪꯂꯤ꯫ "ꯄꯄꯥ, ꯃꯤꯁ ꯔꯣꯅꯤꯌꯥꯗꯨ ꯆꯩꯔꯝꯕ꯭ꯔꯣ?" ꯇꯥꯏꯕꯪ ꯃꯆꯥꯗꯨ ꯄꯝꯅ ꯁꯅꯥꯃꯇꯨꯝ ꯃꯄꯥꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ "ꯄꯄꯥ, ꯀꯤꯟꯅ ꯁꯨꯃꯥꯏꯅ ꯊꯤꯟꯕ꯭ꯔꯣ?" ꯁꯅꯥꯃꯇꯨꯝ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯀꯤꯟꯅ ꯊꯤꯟꯕꯩ ꯃꯑꯣꯡ ꯇꯧꯏ꯫ ꯇꯥꯏꯕꯪ ꯃꯆꯥꯗꯨꯒ ꯁꯣꯐꯥꯗ ꯄꯨꯟꯅ ꯐꯝꯊꯗꯨꯅ ꯅꯣꯛꯂꯒ "ꯁꯅꯥ, ꯅꯨꯄꯤꯗ ꯐꯨꯕ ꯐꯠꯇꯦ." ꯁꯅꯥꯃꯇꯨꯝ ꯉꯛꯅ "ꯀꯩꯒꯤꯅꯣ ꯄꯄꯥ?" ꯇꯥꯏꯕꯪ ꯃꯆꯥꯗ ꯌꯦꯡꯂꯒ "ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯒꯤ ꯃꯈꯣꯏꯅ ꯄꯥꯡꯒꯜ ꯁꯣꯜꯂꯦ, ꯑꯗꯨꯅ ꯃꯈꯣꯏꯗ ꯐꯨꯕ ꯐꯠꯇꯦ." ꯁꯅꯥꯃꯇꯨꯝꯅ "ꯄꯄꯥ, ꯑꯗꯨꯏꯔꯣ ꯃꯃꯥꯅ ꯂꯝ ꯍꯦꯜꯂꯁꯨ ꯄꯄꯥꯅ ꯐꯨꯗ꯭ꯔꯤꯗꯣ?"
Taibang macagi wahayduda ngakna yenglai. Tapna, Ichadi kamay khangiba. Sanamatumna, pupuna haibasu tai, bubokna haibasu tai. Ado mamasu school chaladi lamhenba phagadra papa. Taibang noklaga. Ichahatane, mamadi school tambal hoire. Sanamatum makuttu fat haiduna pau tamjarai. Papa, koi Miss Roniado, lairik takpada sumain tai. Aduga ko, Miss Sungsenbido ko, masaksu phajaye. Aduga aingondasu luna tawe. Taibang Sungsenbi palakpaduda mingdu takrabagum ngak ningsingduna lay. Sanamatum mapagi makuttu nomduna. Papa, ay chaklame. Taibang machana kaurakpaduda gyan tarai. Kaidore haiba sana? Sanamatumna, chaklame haiba. Taibang na, Leiramuko. Taibang haugatuna Mirabu kaurai. Mirasu ngasai Taibanggi thaptuna tholaktuna Sanamatumbu dress hongdoklaba matung chak pijakhre. Somda khadrakpasu Taibangda call taurai. Taibang paikhatuna. Hello? Khadrakpa usitana. Ay kanano khangba ngambra? Taibangsu usitana. Khangi. Mirem suningdaba. Migi nupi angangi photo khomlaga paisa niba mi. Khadrakpa karemnaba minokta. Taiba, nang yam nauri. Ay galamba pabada. Taibang noklaga. Thandaba safuna makhol thokba haibase mahausani. Khadrakpa sauna. Taibang, Taibang noklaga. khadakba. Nang na ingoda singnarakpasi handakka kayarakti sukre. Khadrakpa sauna. Nangbu maithiba piba haibase aigi lengdrabani. Nangi imung manung tumna manghanba haibase aigi amata ngairo pandamni. Taibang na. Yengnarasi. Phone kaklaga Taibang mamai leithorakpada Mira leptuna leirammi. Makhuttasu ising glass tu pairi. Mira leptuna leirambadu ubada Taibang ngakna hanglai. Kaidore? Mira pakhatna. Ising. Taibang na. Table da thamlamo. Mira changshinduna table da glass tu thamlaga masu Taibanggi manak khara nakna changlai. Taibang mamai di Mira da onsindabi. Kai haininge? Mira kesinnarai. Tamo. Taibang ising glass tu lauduna ngak yengduna lay. Ngasi faubada magi nupi Mirana magi damak isingga pubirakpasi ngasina ahanbani. Manasu Mira da haide. Mirana sumangonda nongmata magini haidana purakte. Mirana, tamo, kaino isingdu adugyamunna yengliduba. Taibang khumdabi isingdu thaklaga. Sanadi. Mirana, inega. Taibang haujikta Mira da onsinduna. Mira, tapna. Kay haige. Taibang sor sangno hondoktuna. Sanase, nangi darkar yam oirabani. Nangna sumna langthoktuna chatlabadi pikliba karisu khangjadaba magi thamoidadi kari fauromgani. Mira khumdabi Taibangda yengduna lay. Taibang na. Aina piklingai imana chekona konba phangkhidrabani. Aina sahi farakpada ima sikhibadai pabungna aibu saunaba yoklakhibani. Aina sahi nipal surakpada ahal mayamgi yathang matungina pabung imaga lohongkhibani. Nang pumnamakse wari loina taraba natra? Mira tausinnarai. Tamo. Taibang na. Yengo aikoi sanase nang leina ichana mamagi minungsi phangdana leiba nang pamra? Mira wa thaidorai. Tamo aisu khangeba. Taibang marak thatlaga. Nangi khangbaduna ngasi ichana mamagi minungsi watliba? Mira wa phat thaidoklaga. Aisu ngakta pothabra? Taibang na. Hoine nangi party chatpadura nangna pothadaba haise? Mira kesinnarai. Hoiba chatlaroiba ado. Taibang mamit phaitakna yenglaga. Kai? Mira thawai khara nungaitabi sakfamda aigidamak tamona yam honabi aisu khangi. Adubu handaki demand torokpa senfamda pikhrase. Taibang Mira bu khara inthoklaga. Adugidama thoina nangna wow haide aina fanaba singani. Mira sausinnarai. Tamosu aina haiba nokta ningthina tabra?
ꯇꯥꯏꯕꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯤꯔꯥ ꯆꯠꯂꯣ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯃꯌꯦꯛꯀꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯅꯪꯁꯦ ꯂꯩꯃꯤꯟꯅꯕ ꯍꯪꯒꯣꯏꯔꯦ, ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏ, ꯏꯆꯥꯒꯤ ꯈꯜꯂꯒ꯫ ꯑꯩꯅ ꯋꯥ ꯉꯥꯡꯗꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯑꯐꯕꯅꯤ꯫ ꯌꯥꯔꯦ, ꯁꯅꯥꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯌꯦꯡꯉꯨ, ꯅꯤꯡꯊꯤꯅ ꯁꯦꯟꯅꯧ꯫ ꯃꯤꯔꯥ ꯍꯟꯗꯛꯇꯤ ꯋꯥ ꯍꯥꯏꯐꯝ ꯂꯩꯇ ꯇꯥꯏꯕꯪꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯁꯨ ꯃꯈꯨꯠ ꯈꯨꯠꯁꯥ ꯃꯉꯥꯗꯨ ꯃꯀꯣꯛꯇ ꯑꯃꯨꯛꯇꯪ ꯅꯥꯟꯈꯠꯂꯛꯏ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯃꯩꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯈꯣꯃꯩꯁꯨ ꯈꯨꯗꯛꯇ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯁꯥꯔ꯫ ꯇꯥꯏꯕꯪꯅ ꯇꯥꯃꯩ, ꯃꯅꯤꯡꯒꯤ ꯁꯣꯐꯥ ꯀꯥꯗ ꯍꯧꯖꯤꯛꯃꯛ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯁꯪꯒꯗ꯭ꯔꯥ? ꯈꯣꯃꯩꯅ ꯍꯣꯏ ꯁꯥꯔ꯫ ꯇꯥꯏꯕꯪ ꯀꯣꯜꯗꯨ ꯀꯛꯂꯒ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯁꯣꯐꯥꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯈꯣꯃꯩꯁꯨ ꯃꯟꯊꯕ ꯇꯧꯗꯅ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯈꯣꯃꯩ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯇꯥꯏꯕꯪꯒꯤ ꯅꯥꯀꯟꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ, ꯁꯥꯔ, ꯇꯥꯏꯕꯪꯅ ꯉꯁꯤ ꯍꯌꯦꯡꯃꯛ ꯑꯩ ꯈꯗ꯭ꯔꯥꯛꯄꯒꯤ ꯋꯥꯐꯝꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯈꯣꯃꯩ ꯉꯛꯅ ꯁꯥꯔ, ꯊꯣꯏꯗꯣꯛꯄ ꯑꯇꯩ? ꯇꯥꯏꯕꯪ ꯃꯔꯛ ꯐꯠꯊꯠꯂꯒ ꯃꯥꯒꯤ ꯗ꯭ꯔꯒ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯎꯔꯦ ꯑꯩ꯫ ꯈꯣꯃꯩꯅ ꯁꯥꯔ, ꯃꯗꯨ ꯑꯩꯅ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗ ꯊꯥꯈꯤꯕꯗꯨꯅꯤ꯫ ꯑꯁꯥꯝꯗ ꯂꯩꯕ ꯃꯥꯒꯤ ꯁ꯭ꯇꯤꯜ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯄꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯥꯏꯕꯪ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣ ꯎꯠꯂꯛꯏ, ꯑꯗꯨꯒ ꯁꯤꯔꯥ ꯅꯨꯄꯥꯗꯣ? ꯈꯣꯃꯩ ꯉꯛꯅ ꯃꯥꯅꯤ ꯁꯥꯔ꯫ ꯇꯥꯏꯕꯪꯅ ꯇꯥꯃꯩ, ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕ ꯍꯥꯟꯅ ꯁꯤꯟꯈꯤꯁꯤ, ꯑꯗꯨꯒ ꯇꯧꯁꯤ꯫ ꯈꯣꯃꯩꯅ ꯍꯣꯏ ꯁꯥꯔ꯫ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ, ꯑꯗꯨꯒ ꯃꯤꯁꯛꯇꯨꯗ ꯀꯝꯄꯅꯤ ꯑꯁꯤ ꯑꯩꯒꯤꯅꯤ ꯈꯪꯍꯟꯕ ꯌꯥꯗꯦ, ꯃꯗꯨ ꯇꯥꯃꯩꯅ ꯐꯅꯕ ꯈꯔ ꯁꯤꯟꯈ꯭ꯔꯣ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯠꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯑꯃꯨꯛ ꯀꯅꯥꯗꯅꯣ ꯈꯪꯗꯅ ꯀꯣꯜ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯎꯅ ꯃꯤꯔꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯤꯔꯥꯁꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯇꯥꯃꯣ꯫ ꯈꯗ꯭ꯔꯥꯛꯄ ꯁꯥꯎꯅ ꯅꯪ ꯃꯈꯣꯏꯅ ꯀꯩ ꯍꯥꯏꯅꯩ ꯇꯥꯕ꯭ꯔꯥ? ꯐꯣꯇꯣꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯤꯔꯥꯅ ꯀꯩꯅꯣ ꯇꯥꯃꯣ, ꯑꯩꯁꯨ ꯌꯥꯝ ꯀꯟꯅꯅꯤ ꯍꯣꯠꯅꯔꯤꯁꯦ, ꯄꯩꯁꯥꯗꯣ ꯏꯕꯥꯅꯤꯒꯤ ꯈꯨꯠꯇ ꯂꯥꯛꯅꯕ ꯍꯥꯏꯗꯅ꯫ ꯈꯗ꯭ꯔꯥꯛꯄ ꯁꯥꯎꯅ ꯑꯩ ꯀꯩꯝ ꯈꯪꯗꯦ, ꯅꯪꯅ ꯉꯝꯅꯕ ꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯗ ꯃꯇꯝ ꯊꯥꯈ꯭ꯔꯤꯁꯦ ꯅꯪꯒꯤ ꯈꯜꯂꯒꯅꯤ꯫ ꯃꯤꯔꯥ ꯁꯥꯎꯅ ꯑꯩ ꯅꯨꯄꯥ ꯀꯥꯏꯗꯦ ꯍꯥꯏꯅꯨꯗ, ꯃꯥ ꯃꯌꯥꯝꯃꯥꯡꯗ ꯑꯩ ꯅꯨꯄꯥ ꯑꯣꯏꯕꯩ ꯋꯥꯅꯤ꯫ ꯏꯆꯥ ꯁꯅꯥ ꯂꯩꯈꯤꯕ ꯃꯇꯨꯡꯗꯩ ꯃꯥ ꯑꯩꯒ ꯃꯔꯤ ꯂꯩꯅꯈꯤꯗ꯭ꯔꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯥꯃꯣꯒꯤ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡꯁꯦ ꯇꯥꯃꯣ ꯇꯥꯏꯕꯪꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯄꯩꯁꯥꯁꯦ ꯂꯧꯗꯨꯅ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ ꯁꯤꯜꯂꯤꯕꯅꯦ꯫ ꯈꯗ꯭ꯔꯥꯛꯄꯅ ꯅꯪꯅ ꯉꯝꯅꯕ ꯁꯤꯜꯂꯛꯑꯣ, ꯑꯩꯒꯤꯗꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯝꯄꯅꯤ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯃꯤꯔꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯑꯃꯠꯇ ꯂꯩꯇꯦ, ꯂꯣꯏ ꯍꯦꯛ ꯌꯦꯁꯅꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯄꯥꯎ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯨꯗꯤ? ꯃꯤꯔꯥ ꯁꯨꯛꯇꯣꯛꯇꯨꯅ ꯇꯥꯃꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤ, ꯃꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯌꯦ꯫ ꯈꯗ꯭ꯔꯥꯛꯄ ꯈꯔ ꯂꯨꯁꯤꯟꯅ ꯅꯪꯁꯨ ꯃꯥꯒꯤ ꯑꯔꯨꯕ ꯆꯦ ꯆꯥꯡ ꯍꯥꯞꯄ ꯑꯇꯩ ꯀꯩꯀꯩ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯃꯤꯔꯥꯅ ꯍꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯪꯂꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ, ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯑꯔꯨꯕ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯁꯤꯟꯅꯗꯦ, ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ꯫ ꯈꯗ꯭ꯔꯥꯛꯄ ꯉꯥꯛ ꯈꯜꯂꯒ ꯑꯗꯨ ꯍꯥꯟꯅ ꯉꯝꯅꯕ ꯂꯧꯅꯕ ꯍꯣꯠꯅꯔꯣ, ꯃꯗꯨ ꯅꯪꯒꯤ ꯊꯕꯛꯅꯤ꯫ ꯃꯤꯔꯥꯅ ꯑꯣꯀꯦ ꯄꯥꯃꯨꯕꯧ꯫ ꯈꯗ꯭ꯔꯥꯛꯄꯅ ꯂꯚ ꯌꯨ꯫ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯗ꯭ꯔꯥꯛꯄ ꯑꯄꯥꯝꯕꯒꯤ ꯃꯩꯅ ꯋꯥꯏꯈꯤꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯕ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯗꯧꯔꯕ? ꯇꯥꯏꯕꯪ, ꯅꯪꯒꯤ ꯀꯝꯄꯅꯤꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄꯨꯝꯕ ꯃꯥꯏꯊꯤꯈ꯭ꯔꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯄꯤꯗꯨꯅ ꯉꯥ ꯑꯀꯪꯕ ꯈꯔ ꯃꯟꯕꯤꯗꯨꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯕꯣꯛꯄꯨ ꯄꯤꯖꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯦꯝ ꯃꯔꯣꯟ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯀꯧꯕꯗꯨ ꯇꯥꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ, ꯑꯩ ꯆꯨꯡꯁꯦꯟꯕꯤ, ꯊꯣꯛꯂꯛꯑꯣ ꯆꯨꯡꯁꯦꯟꯕꯤ꯫ ꯆꯨꯡꯁꯦꯟꯕꯤꯒ ꯊꯝꯕꯥꯜꯒꯁꯨ ꯉꯛꯅ ꯇꯥꯏ꯫ ꯊꯝꯕꯥꯜ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯃꯄꯥꯟꯗ ꯂꯥꯎꯔꯤꯕꯁꯤ ꯅꯪ ꯕꯥꯆꯧ ꯅꯠꯇ꯭ꯔꯅꯦ? ꯆꯨꯡꯁꯦꯟꯕꯤ ꯄꯥꯈꯠꯅ ꯃꯥꯅꯦꯕꯣ,
ꯀꯩꯒꯤ ꯑꯣꯏꯔꯖꯥꯅꯣ? ꯊꯝꯕꯥꯜ ꯆꯨꯡꯁꯦꯟꯕꯤꯅ ꯄꯥꯈꯠꯄꯗꯨꯗ ꯃꯁꯥꯗꯨ ꯅꯥꯏ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥ ꯍꯥꯟꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯗꯨꯗꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯤꯡꯊꯦꯝ ꯂꯦꯞꯂꯝꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯁꯥꯎꯅ "ꯅꯤꯡꯊꯦꯝ!" ꯅꯤꯡꯊꯦꯝ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯟꯗꯣ, ꯅꯁꯨ ꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯎ." ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯗ ꯁꯥꯎꯅ "ꯑꯉꯥꯡꯁꯤ ꯀꯤꯔꯦꯅꯦ, ꯅꯣꯏꯅ ꯑꯁꯨꯝꯕ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯤꯗ ꯅꯊꯤꯕꯣꯡ ꯅꯌꯨꯗꯨ ꯊꯛꯀꯅꯨꯅꯦ." ꯅꯤꯡꯊꯦꯝꯅ "ꯏꯃꯥ, ꯅꯋꯥ ꯂꯧꯗꯦ, ꯀꯨꯁꯤ ꯏꯃꯥꯒꯤ ꯅꯔꯜꯅ ꯊꯥꯛꯄ꯭ꯔꯣ? ꯀꯥꯟꯗꯦ ꯏꯃꯥ, ꯆꯨꯡꯁꯦꯟꯕꯤ ꯀꯧꯊꯣꯔꯛꯎ." ꯊꯝꯕꯥꯜ ꯁꯥꯎꯅ "ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯌꯨꯗꯨ ꯊꯛꯇꯅ ꯂꯥꯛꯂꯒ ꯅꯤꯡꯊꯤꯅ ꯍꯥꯏꯔꯕ ꯌꯥꯗ꯭ꯔꯅꯦꯍꯦ, ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯅꯪꯕꯨ." ꯅꯤꯡꯊꯦꯝ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯊꯝꯕꯥꯜꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯅ ꯇꯨꯔꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯒꯠꯄꯤꯔꯛꯏ꯫ "ꯑꯕꯣ, ꯁꯦ ꯁꯣꯛꯄ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯣ." ꯅꯤꯡꯊꯦꯝ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ "ꯀꯥꯏ, ꯑꯩꯒꯤ ꯄꯩꯁꯥꯗꯤ?" ꯆꯨꯡꯁꯦꯟꯕꯤ ꯉꯛꯅ "ꯕꯥꯆꯧ, ꯀꯩꯅꯣ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ?" ꯅꯤꯡꯊꯦꯝ ꯈꯣꯟ ꯀꯜꯂꯞꯅ "ꯀꯔꯤ? ꯀꯩꯒꯤ ꯂꯩꯇꯕ? ꯅꯪꯒꯤ ꯇꯣꯂꯣꯞꯇꯤ ꯍꯥ? ꯉꯁꯥꯏ ꯐꯪꯂꯛꯄ ꯅꯪꯒꯤ ꯇꯣꯂꯣꯞꯇꯤ?" ꯆꯨꯡꯁꯦꯟꯕꯤ ꯀꯞꯂꯒ "ꯕꯥꯆꯧ, ꯑꯗꯨꯗꯤ ꯑꯕꯣꯛꯀꯤ ꯍꯤꯗꯥꯛ ꯂꯩꯊꯣꯛꯈ꯭ꯔꯦ, ꯑꯇꯩꯅ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝꯆꯦꯠ ꯂꯩꯕꯗ." ꯅꯤꯡꯊꯦꯝ ꯁꯥꯎꯅ "ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯒꯤ ꯑꯗꯨꯝꯕ ꯈꯪꯗꯦ꯫ ꯀꯥꯏ, ꯑꯩꯒꯤ ꯄꯩꯁꯥꯗꯤ? ꯅꯣꯏ ꯅꯊꯤꯕꯣꯡ ꯆꯥꯕ ꯆꯥꯗꯕ ꯑꯩꯒꯤ ꯌꯨ ꯊꯛꯅꯕ ꯄꯩꯁꯥ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯤꯔꯣ, ꯅꯠꯇ꯭ꯔꯗꯤ ꯃꯅꯨꯡ ꯆꯪꯂꯒ ꯊꯨꯒꯥꯏꯔꯒꯦ." ꯆꯨꯡꯁꯦꯟꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ "ꯕꯥꯆꯧ, ꯑꯕꯣꯛ ꯇꯨꯔꯤꯁꯦ ꯑꯃꯨꯛꯇ ꯍꯟꯅ ꯍꯧꯒꯠꯁꯦ." ꯅꯤꯡꯊꯦꯝ ꯆꯨꯡꯁꯦꯟꯕꯤꯅ ꯍꯥꯏꯕꯒ ꯇꯥꯗꯦ꯫ ꯆꯨꯡꯁꯦꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯊꯥꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯂꯣꯏꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯀꯤꯅ ꯃꯕꯣꯛꯄꯨ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯄꯗꯨ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯗꯤ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯃꯥꯁꯨ ꯃꯄꯤꯗꯨ ꯁꯤꯟꯊꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯗꯤ ꯍꯨꯏ ꯑꯉꯥꯎꯕꯗ ꯍꯦꯜꯂꯦ꯫ ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯊꯝꯕꯥꯜꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯨ ꯈꯣꯡꯄꯥꯛꯅ ꯀꯧꯈꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ "ꯅꯣꯏ ꯀꯩꯒꯨꯝꯕ ꯃꯊꯪꯒꯤ ꯄꯤꯗ꯭ꯔꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ." ꯅꯤꯡꯊꯦꯝ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯕꯣꯛꯀꯤ ꯍꯤꯗꯥꯛꯁꯤꯡꯗꯨ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯟꯖꯤꯜꯂꯤ꯫ ꯊꯝꯕꯥꯜꯗꯤ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯅ "ꯏꯁꯨ ꯊꯣꯏꯕꯤ, ꯈꯨꯠꯂꯨꯔꯅꯨ ꯂꯥꯛꯑꯣ." ꯆꯨꯡꯁꯦꯟꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ "ꯑꯕꯣꯛ, ꯇꯨ ꯍꯤꯗꯥꯛꯁꯦ, ꯇꯨ ꯑꯩꯅ ꯑꯕꯣꯛꯀꯤ ꯂꯧꯔꯛꯄ ꯉꯥꯁꯦ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯕꯣꯛ, ꯍꯤꯗꯥꯛꯇꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ." ꯊꯝꯕꯥꯜꯅ "ꯏꯁꯨ ꯊꯣꯏꯕꯤ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯒꯅꯨꯀꯣ. ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ." ꯆꯨꯡꯁꯦꯟꯕꯤ ꯀꯞꯇꯨꯅ "ꯑꯕꯣꯛ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯊꯝꯕꯥꯜ ꯀꯞꯇꯨꯅ "ꯑꯩꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯁꯨ ꯊꯣꯏꯕꯤ. ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ ꯑꯃ ꯂꯩꯗꯅ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ. ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯕꯣꯛ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦ." ꯆꯨꯡꯁꯦꯟꯕꯤ ꯍꯤꯗꯥꯛꯁꯤꯡꯗꯨ ꯃꯕꯣꯛꯇ ꯎꯠꯇꯨꯅ "ꯑꯕꯣꯛ, ꯇꯨ ꯑꯕꯣꯛ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯀꯨꯏꯅ ꯍꯤꯡꯊꯗꯣꯏꯅꯦ. ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯑꯕꯣꯛꯄꯨ ꯐꯅꯕꯅꯦ." ꯊꯝꯕꯥꯜ ꯀꯞꯇꯨꯅ "ꯏꯁꯨ ꯊꯣꯏꯕꯤ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯀꯔꯤꯅꯣ? ꯅꯧꯔꯤꯕꯤ ꯏꯁꯨꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤꯔꯤꯕꯁꯦ ꯀꯔꯝꯕ ꯄꯥꯞꯅꯣ? ꯅꯅꯥꯏꯗ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨꯒꯕ." ꯆꯨꯡꯁꯦꯟꯕꯤ ꯀꯞꯄ ꯇꯣꯛꯂꯒ "ꯑꯕꯣꯛ, ꯁꯦ ꯀꯞꯂꯅꯣ. ꯍꯧꯖꯤꯛ ꯑꯇꯩ ꯋꯥꯈꯜ ꯈꯜꯂꯣ. ꯃꯅꯨꯡ ꯆꯪꯂꯁꯤ." ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯦꯝꯂꯒ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯈ꯭ꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯅ ꯐꯨꯡꯕꯪꯅꯈꯤꯕꯅ ꯇꯨꯡꯒꯤ ꯂꯝꯕꯤꯁꯨ ꯃꯃꯤ ꯁꯥꯝꯈꯤꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯑꯃꯔꯣꯝꯗꯁꯨ ꯃꯕꯣꯛꯅ ꯍꯥꯏꯔꯛꯄ ꯃꯥꯕꯨ ꯇꯨꯡ ꯀꯣꯏꯅ ꯁꯦꯟꯅꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯃꯔꯛꯁꯤꯗ ꯈꯗ꯭ꯔꯥꯛꯄꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯗ꯭ꯔꯥꯛꯄꯕꯨ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯨꯗꯩ ꯈꯔꯗꯤ ꯊꯃꯣꯏꯗ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯥ
ꯈꯗ꯭ꯔꯥꯛꯄꯕꯨ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯔꯛꯂꯕꯅꯤ꯫